Ngagi Puthokpada Nattana Imoinu iratpada changba mana masing amade Anou Apen Singga loinana ahanba Imoinu nga Mela lising aniga kunhumdoi mathang tha January ki tang ahumda pangthoklagani haina Fisheries Minister Haikam Dingona Phongdokre Secretariat Leba Minister ki office chamber rangasi pangthokiba pau ki film amada wafamasi Minister na phongdokibade Paumi Singda wa ngangladuna Minister Haikam Dingona hai Hana chahi amada ngagi mela asi ama khaktamak ningo chakoba nongma watlingaida pangthoklambani adubu lising aniga kunhumdoi dagidi state asida chahi amagi manungda ngagi mela anirak pangthokpa oiragani handak pangthokadariba ngagi mela asi Chief Minister N Birengi Birengi makhada ngami sing amadi lamdam asigi ngabu pamjaba miyamgi damakta khudongchanaba paikhalakpa khongthangi manung channani Ahanba oina pangthokadariba ngagi mela asida ningol chakoboda tawkhibagum tongan-tonganba nga makhal sing adumak phangbaga loinana mamaldasu thoina ahongba leiroi Minister na makatana hai pangthokadariba mela asida maitai sareng kg lising ani yauna apunba nga kg lising yangkhai rom puthoknaba padam thamle hena topa mela asigi masakama oina nga khaktamak miyamda phanghanpagi mathakta Imoinu irat numit asada changba organic oiba ensang napi Anou Apen kyaso miyamda phangangani Anou chahi 2023 lakda Manipuri puja punamakta ko fishery department gi ko dai ko loinana ai Manipuri puja yang punamakta ya ko pawli pijari gi event do sigi chemoma numit amata sidega Manipuri kwari gi hana ko fishery department na masi Ani subai di sahih juga pergi mula jadi itu khusus mana pergi mungkin fishery department ini irat pergi sendiri Manipur perjalanan ni yang juga pergi Manipur di juga fish farmers yang segi yang kan ada pergi melama pergi pangtok jaga dori mana pergi dari mana sih katang Puthokpada Nattana hai mana masih ada pergi agro product hai tadi pergi vegetables mana pergi Imoinu irat pergi sendiri cangba mana mesin Anou Apen punya maksud Mela asli itu loina pangan bahaya itu target dari lokal Manipur perjalanan nggak kata lagi berata adi mana masing su mana kat ke dawa event kat ke dawa rumah mana masing su fasane easily available balakan perjalanan sih dengan khusus sabuma orang bagi serta mama pun leh nama orang masih ni yang punya Pau kimi famatuda Sareng Yaona Fisheries ke Director Hais Balkrishna na hai handak solution kiba ningol chakobogi nga melada miyamna maitai sareng bu pamna leina kiba adugi yenglaga atai nga makhal sing gi mathakta maitai sareng ke jilising ani puthokani pangthokadariba nga gi mela sida punna stall marifu hangbaga loinana one stop solution haibadi nga gi stall sing gi mathakta Imoinu Imada katkadaba lighting ya athemport ki machal sing yauna ensang napi sing phangangani masigi mathakta malemna khangnaraba chakhau poirai tonsu miyamda phangangani maramaduna miyamna mela asida lakpiduna Imoinu irat numit asigi achangba machal sing adu lebiduna mela asi mapung fahan biu haike amaronda ningal chakobuga mari lainena handak pangthokiba nga ki melada miyamna maitai sareng phangba waba amade mamal wangkhibagi matangda hangba wahangi pakumna Director Balkrishna hai hairiba nga sigi macha sing ase mapalamdagi puraktuna lamdam asida yokatuna miyamda phangananaba kana honaduna lakhe machinja ki oina su ahingba jiba macha chabasu oibana yokpada hena kupna yengsinduna thabak tawdaba yadri mapandagi lamlapna purakpana khudongcha daba kya mayoknabadagi nga macha sing siba yawbana breeding da su yamna awaba oike loinana fertility rate nemba oi adubu hauzikti akhang ahai kya kupna tanaduna lamdam asida anoba technology sing sijanaduna nga makal ase yoktuna marang kaina puthokna bahonari haike akoi Manipur da sahi da ngagi mela si January gi da mak bagi Imoinu gi numit sida ma adi amana ningol chakobugi one day before the on the eve of ningol chakobu basmaina andak sahi da gi di headline ba sahi 2023 da gi di ngagi mela ngagi festival si ani leiragani amana January thada amana October or November da ngasagi magi tar kudu madugin aduga mayamna adagi hogibo ngagi mela dudagi yam koi yomba horakhiba Manipur da Honorable Chief Minister gi asan mi gi makhada department asina Honorable Minister Fisheries da gi akoi guideline guide to biduna adum
ꯍꯣꯠꯅꯔꯛꯈꯤꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯟꯗꯛꯁꯨ ꯃꯃꯥꯡꯗ ꯌꯣꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯟꯗꯛꯁꯨ ꯁꯔꯦꯡꯁꯦ 2000 ꯀꯤꯂꯣ ꯑꯃ ꯌꯣꯟꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ